कुमजा लिसिंग अमगा चनिपान मरफुतरा माथोइदा ब्रिटिश की मायोक सोकनखिबा निंगतम लालदा थवाइना पोंथा पीखिबा थंगाल जनरल अमदी बीर तिकेंद्रजीत सिंह बु निंगसिंगदुना ngasi ayuk laingak amadi CSO singna Patriots Day thauram pangthokre ngasi ayuk pung nipan taba matamda moirangkhomda leiba hicham yaijam pata athauba singi mafamda Chief Minister Nongthombam Biren singna ruchingduna hailekatki ayuk ki pung nipan makhai taba matamda Palace Compound leiba Thangal Temple Complex da leikatunai kai khumnaba utki Nungthil pung ahum taba matamda Governor Lakshman Prasad Acharya amadi Chief Minister Nongthombam Biren na athauba singi mafamda ikai khumnaba utkani Assam Police na Krokor Jahar Chirang Umang Singdagi Lalawlup Semna Bohonaramba Miyoi Kun Kulaiga Konana Fagat Pangam Kre How Kibata Ahum Mari Dagi Lalawlup Semna Bohonaba Miyoi Sing Asi Police na Haibata Duna Masa Masana Pai Kulai Sing hand over Tower Kre Makoino hand over Tower Kraba Kulai Sing Adudi Single Shot Rifle Taru Magazine Yauba Pistol Mari 36 HE Grenade Ahum AK Rifle Ammunition Manga Kapayari Banome Maru Yakai Mari Asina Chingba Sing Asini India ki awang nongpong lamdam yauna mayai thangba madikha thangba mafam singda lagadoriba numinini asida nongkan natagani haina India Meteorological Department na hairi IMD ki matung ina lagadoriba numitare ni asida awang nongpong lamdam yauna Rajasthan amadi Uttar Pradesh da nongkan na chugani hairi IMD ki senior scientist RK Janamani na Tamil Nadu Rayalaseema Kerala amadi India ki awang nongpong lamdam da orange alert lauthokle haina phongdokre Assam के हैलाकांदी अमदी सोनाइदा 13 अगस्त की थौरम सरकियाबा लाखिबा इना मणिपुर की MP अंगोमचा बिमोल अकोई जम्बू सिलचर एयरपोर्ट तराम ओखरे कसार डिस्ट्रिक्ट कांग्रेस के जनरल सेक्रेटरी डॉक्टर माइमोम शांति कुमार ना मैते खुदई खुदोल तमदुना तराम ओखी लाला की ऑब्जर्वेशन कमिटी अमदी तोलेन मैते की मार्के दिगिशु MP अंगोमचा बिमोल अकोई जम्बू तराम ओखी Residential School lama oiriba Wisdom Foundation khangabok nasu chamaga kunthong doi shuba Patriots Day gi thauram ngasi khangabok ta leiriba school asigi hall da pangthokre mapung oiba thauram oina school asigi principal Laishram Soba School Management Committee gi Vice Chairman K.I. Subol amadi Founder L Bandana Devi na luchingduna oja sing amadi mahairoi singna lising amaga chanipan marfutara mathoi gi Anglo Manipur War da thawaina pontha pikraba athauba Yuvraj Tikendra amadi Thangal General gi mafamda lei amadi maira katuna ikai khumnaba utki mahairoi singna su leibak ningba isai saireng amadi drama na jingba kaya changdamnaba su utki Thobal District Administration Thobal amadi tongan tongan balup singna sinduna chamaga kuntrong doi shuba Patriots Day gi palan thoram paksan na pangthokre District Administration Thobal na sinduna Thobal District Election County Hall da pangthokpa mapung oiba thoramda
Deputy Commissioner Thobal Ahantem Subhas Singhna Luchingduna Athoba Bir Tikendrajit Amadi Thangkal General ki photo da Laika Tunai Kai Khumnaba Utki Ngasi ki Palan Thorom Aduga Mari Lenana Wangang Bada Deputy Commissioner Ahantem Subhas na hai Patriots Day ki Palan Thorom asi Aikuna Leptana Pangthokuna Lakli Thorom asi ki Maruiba Pandamdi Ngasi ki Hawrakliba Mirol asida Mama Laibak Ningbagi Wakalon adu henna Pokhanabagini Masida Natana Haukiba Puari ki Thongdok asidagi Aikuna Matam aduda Lingjel manada bagi maithiba nangkhibani haiba sisu aikoi ki hojiki mirol na nainaba mathau tai aikoi masel amata oina punsilaba matam data aikoina matam pumna makta mai pakani maram asina chawkhat pa tangdu laitaba Thobal district Manipur amadi India oina naba aikoi wakhalon amata oina nungsi chana na hingminasi haina miyamda appeal tawki ngasi gi thoromaduda AC Thobal RAS Arvin Hanglem 3rd IRB की COS हेमंता ADM थौबाल B लोकेश्वर शर्मा डिस्ट्रिक्ट असि सिविल अमदी यूनिफॉर्म की मकोक थोंबा ऑफिसर सिंह तोंगान तोंगान बे डिपार्टमेंट सिंह की डिस्ट्रिक्ट लेवल ऑफिसर सिंह सु सरुपिया की अखोई पुन्ना थबक तौगिनरगनी अखोई न ngमोइदबो लेके पुन्ना थबक तौगिनबो ngमबगी स्पिरिट लेकरबा चौकटपसु ngमोइ लोइना लोइना मितो और अतोपा कि खुरम खाबा कामुने हेना मकोइना खुरम साबा पीबो ओइगनी हाइबसे हमजरगा आइना मयामदा मु अपील तौजनी बसी खैली असाय केना दब मयाम लेनरगसु अखोई अमत ओइना थबक तौगिनसी अमत ओइना पुन्ना थबक तौगिनरगा अखोइगी थौबाल डिस्ट्रिक्ट मणिपुर इंडिया पुन्ना नोसे सौखत नबदा अखोइ मतें पांसमिनसी Information and Broadcasting Ministry na private satellite TV channel singna tongan ba disaster amadi calamities ki video sing utpa matamda matam amadi mafam hapna na ba advisory issue tawkre advisory asi ki matung ina natural calamity thokpa matamda thokliba numit adudagi hauraga jab manaba video sing adu matam sangna sizinaduna utpana maram oiraga miyamda chamamnaba pokhalle chamamnaba asi pokhanabagi damak TV channel singna video sing utpa matamda thodok thokriba mafam amadi matam gi stamp sizinanaba khangalakli masigumba thodok asi telecast toba matamda TV channel singna program gi code chapchana ngakna chatnanaba advisory asina makhatana khangalakli